अहानबदा मरुओइबा पाउ इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिखलदा पामदबा थौदोकसिंगी मरक्ता चादा 65 हेना बोट थादनखरे कियामगई उरुप खुनौगी पोलिंग स्टेशन अनिदा ईवीएम थुगाइख्रे सीआरपीएफ ना नोंमै कापदा नतना लाठी चार्ज तौख्रे बोट काइख्रे मियोय 10 हेना सोकले मणिपुर की पुवारीदा अहानबा ओइना गवर्नर नाजमा हब्तुल्ला इम्फालदा बोट थादख्रे अमदी मिनिस्टर श्याम कुमार अमसुंग महाकी लोइनबिना आंध्रो केंद्रदा सुपनम शासन की थबक चथरमले हाइना सीपीआई की मिरेब डॉक्टर एम नारायण यानिंगदबा फोंगोक्तुना पोलिंग स्टेशन तरुक रिपोल तौननबा तक्सिनख्रे खुरमजरी टाइम्स ऑफ मणिपुर के मणिपुरी पाउ मियंग ताबिलिबा मयाम पुनमकपु आशाप्रिया तराम नोकचरी हौजिक पाउ संदोकना पिजरी मिरेब 13 लंबा तौनरिबा इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिखलदा पामदबा थौदोक खरा थोकपा नतना अयाम्बा मफमदा शांति ओइना पांगथोकथख्रे मिखल असिदा मणिपुर की ओइना नुमिदांग पुंग 3 फाउबदा चादा 75.69% के चांगदा बोट थादनखी सिक्योरिटी के अकनबा चेक्सिन थौरांग मखादा ngasi ayu pung 8 की मंगोइनना पोलिंग स्टेशन सिंगदा लागनदुना मखोय मखोय की अपाम्बा मिरेब सिंगदा बोट पीननबा क्यूदा लेपनखी ECI की पौताक मतुंग इना अयुक पुंग 8 ताबदगी नुंगथिल पुंग 3 फाउबा बोट थादनबा मतम पीख्रबसु पोलिंग स्टेशन खरददी EVM सेमदोक सेमजिन तौबना मरम ओइरगा मतम चाना बोट थादबा होनखिदे अपुनबा केंद्र 39 की ओइना खुंद्राकपमदा चादा 76% हैंगांगदा 88% खुराइदा 76.55% खेतिगाउदा 72% थोंगजुदा 88% कैराउदा 82% आंध्रोदा 89% लमलाइदा 83.3% थांगमईबंदा 65% उरिपोकदा 68% सगोलबंदा 63% कैसामथोंगदा 60.25% सिंगजमईदा 76% याइस्कुलदा 75% वांखईदा 73% सेकमाइदा 64% लमसांगदा 75% कोंथौजमदा 77% पासोइदा 76% लांगथबालदा 80% नाउरिया पाखंग लाकपदा 78% वांगोइदा 71% मयांग इम्फालदा 73% नंबोलदा 80.87% ओइनामदा 79.91% बिसेमपुरदा 68.17% मोइरांगदा 75.66% थांगदा 67.80% कुंबीदा 72.52% लिलोंगदा 72% थौबालदा 83.76% वांगखेमदा 81.17% बोट थादनखी ngasi ayu pung 13 minute kul lom tarpa matamda kiamgai muslim gi polling station 6/10 amade 6/11 kiamgai high madrasa da polling station adubu ngak seliba CRPF ki personal singna nupi voter singna bot thadaba lakpa matamda masa sokna check toba yauna matam thindabadagi voter singi maraktagi saunarakpadagi irang thoki irang adugi marakta miyoi kharana polling station adugi EVM thugaibaga loinana पूनना बहोतनाबदा CRPF की पर्सनल सिंगना नोंमई अमदी टियर गैस सेल सिंग कापतुना इरांग लाक्सिन बहोनखी लोइनना लाठी चार्ज तौबदा बोट थादबा लाकपा मियोय 10 रोम असोक अपन नंगखी पोलिंग स्टेशन 6/11 की ओइनदी रिपोल तौरगनी नाकालामरोमदा केंद्र अदुमा की उरुप खुनौ कोंगबा फिवाल ताबा LP मद्रासादा लैरिबा पोलिंग स्टेशन 6/20 की अपुनबा वोटर मसिंग चट्रुक हुमफुतरा निथोय लैबगी मनुंगदा पुन्ना वोटर चट्रुक यांखैना बोट थादखी लेमहौरिबा वोटर कुनिथोय अदु यंथोकनबगी वहौदा कांग्रेस अमदी बीजेपी अनि की मरक्ता खना चैनबगी थौदोक थोगलकपगा लोइनना EVM अदु थुगाइखिबनी थौदोक अदुना मरम ओइरगा पोलिंग स्टेशन असिसु रिपोल तौरबा यारना लैरि हाइरि आई बहुत था थबा चंगेना तौबा कांदा मोय मयाम इंखाइनरगा से मोय आर्मी कांगुदना से लिचाइ दुगा काला मोयना पाइरबे लिचाइ दुगा फाटबा कांथलै अखोइगी चेक से मोयना नुपी सिंगसिदा लोइना तौइ आर्मी सिंगसिना चेक से नुपी सिंगसिदा
अदो मोइना चेक तौरसु इखोय अदुम भोट से था थैबा शांति होइना अहानबदा इखोय नुपी सिंसे अदुम चेक तौरसु इखोय शांति होइना भोट अदुम था थै इखोय मैम से अदै था थबदगी मोय इलेक्शन पोलिंग ऑफिसर से सिनसु अमका इखोय गी था थब भोट सिंसे चेक तौदना जानी जारोय था थब नसागी अदु अदाइना मानसु यामनि एलए मनुंगदगी एलकपसरा मसानसु चेक तौरे तौबदे इखोय एजेंट सिंसिना साउदन थोगे एमपान एजेंट सिंग मपान थोगा अब फाउदा माना अमका भोट था थैबा इकोई नुपी सिंसे अमका अदैदि मैम साउनरकपदैनि सि थोखिबा पुनमक्से अशोक पसी नुपा अमसु मको कायरे नुपा पुलिस उनकले अदैगी नुपी मचा सोए अदैगी इकोई मैम सि प्रजा सिंसि नुपी अंगांग से अद्रा यामबना लोइना साउरे नुपी अंगांग ngasi thodokse akhoi su bot tha tha gi haidana mayam sum leiringai sida akhoi gi agent mayam singchina presiding officer sida bot tha thana ba sum haiba sida agent singchina chumi haiba presiding officer na lali haiba presiding officer na chumi na haibchine agent sing na madu onai haiba adudagi di noi yaudor su yai haidana presiding officer na hardly agent sing sida trital lama tawre aduga army da mokoina lana na pau tamsalle tamsallaba matung dan nakoi thokrasu yare na magi machillagi hairaga prisa aikogi agent sing ma pan thoga kare ada public mayam sing na vote thatage haina nupi mayam sing samganda sangboya khiroi haina army sing na hardly ngakpatigi nupi mayam sing na vote thatana ba insallaga sangbada thataba yaro ena phurokpa serakpa adagi makok maru kaiba nupi angangda ibaldo aidi moles pok to bujaukre iminang hodro su nupi sing na haidok na re hojikti adudagi di khoisau no mayam na ngasi gi thodoksi thokan kibani thokiba sengbagi marudi presiding officer dei ne na ai ngasi gi ai gi comment si pijari masida presiding officer na natte haragadi ai khoi gi imang da maga ai di wang pong to biba yagani ai je asom ne bo tha toroga tholak bane थोलागा मोइसी इन्नरे मनुंगदा इन्नर पदाइसी मपान थोले मपान ngатang lepa leire moi innabdu inga adugi somdagi army laaga gari ma lae gari de moi chung tharaga ngon bangkan kanjalakpane ai kem adu kem khangde ai yaudeba Andro Kendra ki polling station 7/38 BJP ki waka singna INC ki agent sing polling station da famandana ba hona bagi thogdokta charang na bathoki thogdok da ex pradhan achau yauna rajen amadi nimai kauba miyoi hum asoka panangki Kendra duma ki polling station 7/40 nongpo kaithel manbi amasung 7/39 da INC ki agent sing BJP ki agent sing na tan thorakpadagi charang na bathoki Chief Minister N Biren ki Kendra oiriba hangang Kendra ki polling station 2/23 Lairenjau High School da VVPAT open oina puthoklaga BJP da vote thada hanbagi thabak chathare haibagi irang thoki Congress ki worker ni haiba P Sarat Chandra kauba miyoi amana thinglubada mafam aduda duty taramba police personnel na fubadagi asoka pannangki hairi Kendra duma ki polling station 2/26 ta su Congress amasung BJP ki workers singi marakta ungkhan ambagi thodok thoki Mayang Imphal Bangun gi polling station 23/22 da su EVM yadabadagi matang sana vote thadaba lepki maduda voter singna irang horakpadagi charang na bathoki khudakta police kambuna irang adu laksinki Bisnupur district ki oina nungthil pung amaga makhai hen bafawda chada yankhai ni thoi gi changda bot thadana ki district asida thokan indaba thodok amata thokpa laitana yamna ingna chikna bot thadana ki koina chatpa tom tv na fangba report ki matung inadi ayamba polling station singi manak nakpa singda Congress BJP NEIDP CPI amadi independent mirep RK Somarendro Allies Kaikugi polling station sing sab thengna rakhi polling station ki manung singda mirep taramathoina lamba taunarabasu mirep manga asigi agent sing natana atopa candidate singi agent sing famna khide Congress BJP NEIDP gi oina makhoi bu saugatpa miyoi singna voter singda lupa chani degi chama fawba yenki Amaromda tha asigi taramathoida pangthokiba ahanba tangkakki outer mikhalda miyoi kharana nam haduna niyam gi wangmada bot thadaba amadi bot capture tawgi thawong chathagi haibagi damak ngasi tongan ba polling station 18 da repoll tawbuga loinana bot hanna thadanaki ngasi gi repoll adu da yaukiba senapati district ki polling station kharada EVM semdop semjin tawnaba honabada matam khara thengthana bot thadanaki banatana thoganingda ba thodok sing thokiba leite
मणिपुर के गवर्नर डॉक्टर नाजमा हब्तुलान सु सगोलबन केंद्र दा वोटर चनबगा लोइनना केंद्र सिगी पोलिंग स्टेशन अमा ओइबा टीजी हायर सेकेंडरी दा वोट थादखे वोट थादब लोइरबा मतुंगदा महाकना पाउमी सिंगदा फोंदोकिबदा डेमोक्रेसी चटपा लैबाक अमदा वोटर सिंगे हक यामना चाउना लेरे मरम अदुना अखोई खुदिंगमकना इसागी वोट थादबगी हक अदु मांगहलोइदबनी हाइखी जो शिफ्ट हो जाते हैं एजुकेशन के लिए जॉब के लिए तो अपना वोट वहाँ लेके जाए दे शुड नॉट वेस्ट देयर वोट बिकॉज दैट्स वेरी इंपॉर्टेंट आई फील वेरी हैप्पी आई फील ऑलवेज वेरी हैप्पी to cast my vote because I feel that I have participated in the nation building and forming a strong government. That more women candidates should be there. I've been fighting since I started voting that there should be more women. And after the Beijing declaration, I was the one who made a statement in the parliament that at least 33% representation of women should be there. But I'm sorry, that is only 8.5% representation of women is there by all political parties. They should create an atmosphere where more women come into decision-making positions. Chief Minister N. Biren ngasi ayuk pung 8:10 taba matamda Haingang Kendra gi luwang sanggom da laiba polling station number 2/16 Srivan High School da vote thadaki. VJP lengang na atenba matamgi manungda lamdam asige miyam gidamak yaifana ba paikhatliba thaurang sing asi miyam na mayek sing na khangi maram aduna miyam na soidana VJP gi mirepta vote pirakani haibagi thajaba lei haiki Chief Minister na vote thadaba lakibaduda mahaki loina bi hiainu su loina rakhi Democracy, it is the strength of the democracy, and we are trying to serve the nation. We are serving the nation through Narendra Modi ji, and the coming back of Narendra Modi ji as Prime Minister again is very important for the country. Say that it is a part of democracy. Whatever we say it, whatever we speak, whatever we criticize during the campaign, but now today is the very important day, and I requested all the peoples to come out and cast their vote, valuable vote, in their own choice. ngasi ayu pung 3 tagi thada bahaukiba inner Manipur parliamentary constituency mikhalasida VJP gi mirep oiriba Dr. RK Ranjan mahaki vote Kongba students club ta hangba polling 5/37 Kongba nandaibam laikai polling station da thadaki vote thadaram laba matungda paumi singa unaba amada Dr. RK Ranjan na Bharat ta Narendra Modi amuk halakhini ani suba term gi oina Modi na prime minister oina halakna bagidamak Manipur dagi su Modi da VJP na MP khudol tamgani Mikhanda mai paklabadi ahanbada development for all haiba mityengda thabak taunana ba honagani Manipur asi SARC amadi Asian laibak singi marakta laiba mafam amani Act is policy lakpaga loinana lamdam asida lairiba resource sing amadi talent lairaba naha sing asi mafam chana amadi ningthina season aduna semitlon da ahongba purakpa amadi nupi singi yaifa thorang paikhatpa haibasina ahanba mityeng oigani haiki I believe Shri Narendra Modi से अमुका ना प्राइम मिनिस्टर ओइगनी अदुगा मणिपुर दसु अखोई सोइदना प्रजा सिंगना नुंगसिबिरगा इबु इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की वना थाबीगनी अदुगा श्री नरेंद्र मोदी ना सेकेंड टर्म की प्राइम मिनिस्टर ओबिसदा मणिपुर प्रजा की खुदोल ओइना आई याउजगनी अखोई की नरेंद्र मोदी प्राइम मिनिस्टर ना एक्ट ईस्ट पॉलिसी ओलखपगल ओइना ना मणिपुर की रिसोर्स ह्यूमन रिसोर्स वगैरह बायो रिसोर्स वगैरह कल्चरल एंड स्पोर्ट्स रिसोर्स वगैरह पुनमक असे इकोनॉमिक जोन अनिसगी लंगदाई द लेबनिना कोना कोई ग्रोइंग यूथ सिंग से मासी फजना हार्नेस तोरगा तेम तोरगा कोई वर्ल्ड की एनी सेंस दा पार्टिसिपेट तोबंगम्बा लोइनना कोई सेंथोक लंबी से मासी मसाना मसाबु थबक सुजरगा अदुगा मेक इन मणिपुर की प्राउड एंड ब्राइटनेस अमग लोइनना कोई नहारोल सिंग से फुल्ली एंड हेवीली एंगेज तोरकांदा अफब समाज मा स्ट्रॉन्ग नेशन मा अदुगी सरुक याबदा मणिपुर सिना पायोनियरिंग ओइना यावगनी हाइबसे एगी अहानबा स्टेप नि ngasi pangthokiba lok sabha gi mikhalasida Imphal East ki manungda laiba assembly constituency sing Khundrakpam Haingang Khurai Khetrigau Lamlai amadi Wangkhaida Mekhal Santi oina pangthokre
केंद्र सिंह असिगे मफम खरदा EVM यारक्तबगी महुत सिलगा थादनबा मफम खरा यावबा अमदे महुत सिलगा थादरमी हाइबगी थौदोक मचा मचा थोकपनतना अचौबा पामदबा थौदोकति थोखिदे अयुक पुंग 8 तगी थादबा हौकिबादुदा अंगनबददी बोट थादनबा थोकलकपगी चांग यामना वांखि नुमित युंबा मतमदा खरा लटलबसु नुंथिलगी मतमदगी पोलिंग बूथ सिंगदा बोट थादनबगी परेंग सांगना ngainaraga leinakhi Tom TV na Kendra Singh asida laiba mioi kyaga unabada voter kayana makhoi makhoi gi oiba mot thamlakhi खंगना चानबगी नत्रगा अदुगी हाइदना थीर कांदा अखोइना म्यूजिक खनब नतबा याम असेंगबा अखोइगी वॉइस असे मयामदा योहनबा ngamba अदुगुंबा मीदु अई मथौक तायना खली सिगी पोर सिगी इशू सि लाखपा मतमदा अखोइगी पीपल सिंग सिगी सेंटिमेंट अदु सि खंगना स्टेट सिगी फ्यूचर सि येंगे हर कांदा मदुदैदा फजना डिबेट तोनबा ngamba मीदु अखोइ मदु पामे हाइदाई अगी मोतदी अमबु कारे अखोइगिदी प्रजा अखोइगिदी चमाने अखोइगी खोलाव ताबीबा सिदगिदी बोट की बिख्या नि समना हारबदा बोट खोंबा लाकपा मतमददी अदोंगी थबक खुदिमक लोय तौनी हाय हे कागिबा मतमददी अखोइगी खोलाव तादे लेकाइगी मी कनानो मसक ममिंग ताबो खंगबिदे अदुकुंबा तौबीदबा थमोय सेंगना लाखिबा मतमदुदा बोट की बिख्या निबा लाकपा मतमदा तौगिबा थबक हाइगिबा ngang थबक सिंगदो लोयना काउबीदना पांथोकपदो अदु पामजे Manipur gi ngamkhai kaidena ba aduga laiba state se phajana kaidena ko peace oina development oina phajana mathok to haninge adumaina haijani akoi gi laiba akoi gi kaino mayam je problem mayam je solve to wongam godaba mi du ne koin darkar oi jo solve to wongam moi de mi tha bai di kasu darkar oi di haib ta ne matik cha mi adu man salo ngang ngam godaba to wongam godaba lewa ki ba ka issue khada mana no solve to ya ba mateng pang pa ba Manipur gi oina adu mata wada mi tu da oina khanje Paugi marthana tembe break matang lobzari Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afawa ising phanghana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghana ba hotnajari taru tanan ba mahusadi gi thokjarakpa ising loduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंग दा हपचरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स 600 liters पिजगनी था अमगी सब्सक्रिप्शन फी लुपा चनी यांखै खक्तनी सही अमगी लौबिबा मतमदा था अनिगी सब्सक्रिप्शन फ्री दा पिजगनी सब्सक्रिप्शन टाइप था अमगी लुपा चनी यांखै था तरुकी लुपा लिसिंग अमगा चमंगा था अहुमगी लुपा चात्रे यांखै सही की ओइना लुपा लिसिंग अहुम कांटेक्ट टोबिउ 8257888737 email lamjingba@gmail.com lamjingba nidhi limited ki members singda akaknaba matam khara khakki oina khudong jaba sing pizari khudong jaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khaki oiba khudong chaba sing asi lobiranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com Break ki matungda mayamum khana taram nokchari Andro Kendra ki polling station number 7/39 7/40 7/41 7/42 7/43 amadi 7/44 da Minister Shyam Kumar amadi mahaki nupina Ganatantra gi mayokta miyam bulana lamjingduna bot thada halle haina CPI gi mirep Dr M Narana fongdorakli Wafam asi ngasi nungthil pung anirom taba matamda Thobal Mela ground da laiba CPI gi polling booth ta miyam ga unaba lakpada CPI gi mirep Dr M Narana fongdokhibani
mahakna makha taraduna hai ngasi pangthokliba mikhal asi mahakna soidana mai pakani haibagi thajaba lei maramdi andro natana tai mafam sing koina chatlubada mamang gi mikhalda amukta tawkhidriba mawongda miyamna mahakpu support tawbirakpagi mami chawna uba fangi adu moinamak androgi polling station tarukta vote ragging gi practice amada mikhal chatharamba asidi yamna serious oi maram aduna polling station taruk asi repoll tawba natana upai leite thawong asi national level da fight tawfam thoi election commission na masi yafam thokte haiki manungda leriba polling station taruk yam serious hoiba crime amane na khol lawi masida ganatantra gi chana patha amatta yaudana mi ama khaktagi madusu mantri amagi area ni haidana mi ate changba yaroi haibagi mongda public da motivate toramba aran lambi se masi national level da fight to changi election commission masi abham thokte alternative is to have a repoll hairiba polling station kharasidi amu hara bothadaba with proper security arrangement natragadi masidi prajana tabadu su wabi gani hujiki matamdo oithoyena khanba potu oithohalabase masigi yamna handaba makhal gi ranki se aiko prajami amna thengnaba tai aduna koi masile repoll to honbase aikoina haijaba namaksisu mayamna khangbirakani prajasu domda miyeng ama thambiyu haijani Thobal Wangkhem amasung Lilong Kendra gi oina polling station chamaga tarani panda miyamna bot thadanaki ngasi ayupung taret tagi hauduna nungtil pung mari fawbada Thobal Kendra gi oina chada 75.29% Wangkhem Kendra gi oina 81.17% amadi Lilong Kendra gi oina 66.59% ta bot thadanaki ngasi bot thadanaki baduda Wangkhem Kendra gi polling station 32/3 da EVM machine yadabagi machine sindok sinjin tawbada pung amaga minute nifu manga chonthaduna bot thadaba matam chana hobang amkidaba amadi Thobal Kendra gi oina ayuk pung 10 rom ta baduwaida Congress ki MLA O Suresh Kumar na Thobal Khetri Laikai da laiba polling station 31/30 da changlubada BJP gi thomini haiba miyoi amana video namloi haibagi wahauda ungkhatnaba khara thokiba natana Lilong Kendra gi polling station kharada EVM machine yadaduna bot thengna thadanakiba natana pamdaba thodok thokaningdaba pamdaba thodok sing thoktana miyamna santi oina bot thadanaki Thobal amasung Wangkhem Kendra ani gi polling station singda aikhoi gi paumi singna koina chatlubada mikhalasida Assembly constituency amamamda model polling station amamam thamliba sing asida Thobal Assembly constituency gi oina Chawyaima High School da hanglamba model polling station 31/37 da model polling station ama oibagi mapung fana leitengduna miyamda fanghanba yaba mateng sing pangduna leramba thengnaki aduga Wangkhem Assembly constituency gi oina Yaripok Government High School da hanglamba model polling station 32/20 dana normal polling station amagum leramba thengnaki Kendra anesi gi Thobal Yaripok lamkhai da laiba Chawyaima Higher Secondary School da polling station number 31/5 amadi 31/6 amasung Haukha Mamang Lekai da laiba 31/1 amadi 31/2 polling station singda women polling station sing hangduna personal sing amadi nupi security personal sing khaktana mathau tawba polling station sing hangduna miyamna ingna chikna khana chaina ba yauduna santi oina bot thadanaki Amaromda Thobal district manungda lairiba Lilong Thobal amadi Wangkhem Kendra gi tongan ba polling station singda mathau tawruba police personnel sing Thobal DC complex ta numidang wairang pung manga tarakpa duwaida hanarakpa hokre adum oinamak EVM machine sing yadabana maram oiraga thengna bot thadaba hokhiba polling station singi polling personnel singde athengba fawbada leptana hanarakhi Haukiba chahi lisingani taranipan September thada Indo Myanmar ngamkhaida umangi thabak suba chatpada yumthang nariba Myanmar ngamkhai kharada henjin lubagi damak Myanmar authority ge police department na thengnaduna lan ngamkhai lansin bagi charge ta faduna Myanmar jail da leirakhiba Ukhrul district ke manung chana leiriba Longfu village tege Lovejoy Jimek chahi nifumapan apokpa Anderson Jimek Myanmar authority ge jail da tha taruk leiruba matung fadok matam loiraduna Myanmar police na ngasi ayuk pung 10 minute kontra taba matamda thadorakre Myanmar authority ge miyoi adu Indo Myanmar Iron Bridge ta laiba Myanmar immigration office tege More police ta sinarakhibani tungda More police na imung manungda tek takaidana sinakre hairi
Ayuk pung 13:05 mga tabada Nambol Assembly Constituency gi Ishok Government Primary School da Ishok Awang Laikai 24/44 polling station da nupa chahum ga yangkai nipan nupi chahum ga humdra manga puna voter chatret ka kuntra humdoi gi manungda nupa chamaga humbud humdoi nupi chamaga humdra puna chahumga kuntra humdoi bot thadake Ishok mamang maning makha Laikai 24/44 da nupi chahumga yangkai ni thoi Nupa chahumga kuntra humdoi apunba voter chatruka maudra manga leibagi manungda voter chaniga humfuma panna bot thadaki. NEIDP gi mireb RK Anand ngasi ayupung nipan taramdaida Nauria pa khanglakpa kendra gi polling station number 21/18 regular English High School Hainau Khongnembida bot thadaki. Bot thadaraba matungda paumi singa unaba amada RK Anand na Manipurna India da pulurwa matungda chahi humfutara asida chawkhatkani nungayai fagani haina miyamna khalamba adugi onataina bada hauzik lairi lamda masigi miyamna CAB afasfa amadi atai issue sing thengnana bagidamak NEIDP da bot PBU haiki moigi koi mainly in India ge thinking the koi national interest ai lady state chochoba MP masing yam base moigi si interpretation si haida si meaning sineva moina national interest and defined tourist national interest and defined over koina sumang wai ba mut khoi ba swai sidani NEIDP no India ga koi ga present laimina sai tardi we are partners MP masing yam du nati koina haiba ta ga da bani dagi Manipur and northeast le India se adugi atop to India le lam mayam haida picture su khuding ma common to ta bai se si India is a nation haida India is a nation amoina makata na chatha the tangai friend khali aduna regional interest mayam section kasi bak to khazna address to bidaba state interest ko is local interest na moina defined away gi lana haida le si mayam se address to the na marga jikse ko is struggle ne struggle si using kasi pangthoiba vote for change the haida aina koi the teams together for change ana lebang nungsina jati gi damta kalorasi na thada bo vote oiganen khaling si thada ga thada nari myam sing se adu oi tar gadi koi agenda se am clear oi koi Delhi da koi na moi na thakpi ga yama ton mu thakta koi na ni ga sa ja ba adu waklo koi myam se reverse to se na koi beyond Delhi yeng ba sang e rival threaten tawi ton ba in myam am lak se yeng bio ba cap thang de ngasi congress na du gi law of on asylum ge ke myam lak myam se masi the behind this the philosophy I tell masi waklo di ultimately moi gi bigger designs this I tell moi waklo moi na pandari to fit INC gi mirep oiriba oinam nabakiswar gi home polling oiriba Bisnupur district in Ningthaukhong mamang Khalaikai added LP school 26/34 polling station da bot thadaki o nabakiswar na fongo kibada handaki election asida Manipur gi praja singna citizen amendment bill parliament ta Manipur gi issue sing pukhatpa ngamgadawa experience laiba qualification commitment laiba matik chaba miyoi afasfa review tawgani haiba gomba issue sing khanagada ba political party soidana khallaga bot thadarakani khalli haiki adege special category of notice hanjil hangani haiba gomba afaspa gi mase lokthong na review tawni ka haiba issue se sum yengani haiba party oina ko adege atopa amna individual du gi magi background magi qualification magi commitment polling agents ki presence se khoi gi mock poll tawbada polling agents sing yawhan nabage dum khona basu warangani adege khoi gi laiba handak staff se Bisnupur AC gi se entirely nupi polling agent theng na tholakpa amadi polling personnel sing nupi ngakta mathau tawba BVPAT sizinabada khajiktang khotloiba watpana pungkhai ama thengthana bot thadaba hauke Congress ki mirep oiriba onava kishor na makha taraduna handaki election asida Manipur gi praja singna citizenship amendment bill parliament ta Manipur gi issue sing pukhatpa ngamgadawa experience laiba qualification commitment laiba matik chaba miyoi afaspa review tawbagi issue sing khanagadaba political party soidena khallaga bot thadarakani khali polling agent singna thengna tholakpa amadi polling personnel sing nupi ngakta na mathau tawbana khara tapna hawba oiramgani adubu masina thoidokpa akaibadi piroi khali Praja Singh su awareness laiba hengalakpana chada
मरीफू यौना बोट थादनरकनी खली कांग्रेस टी CAB ओपोज तौदुना लैबा पार्टी ओइबना मियामनसु सौगतकनी थाजै हाइखे अंदर की इलेक्शन से ना हाने की इलेक्शन दे यामने हेना किल्ली कंटेस्ट तौबा अवेयरनेस याम लेबा कैंपेन हेंगना खला त्या तौबा दुम इलेक्शन ना मनी हरिबा अदे पीपल सु ngasi mase yamna kari hani people की इशू सिंसे बरोने CAB गुंबा करी गुंबा अदे अवेयरनेस हेंगलक बदे हंदक से टर्न आउट से खदी हेलकनी अन खाली नॉर्मली में से टर्न आउट से रूरल एरिया रेडी 84% को कोई बनी हरिबा अदक से जुम 84-85 ते सुम ओरकनी अन खाली अदुगा अर्बन एरिया दना यामना नॉर्मली खदी लेस होय अदुसु खतंग दी हेंगलकनी अन खाली कांग्रेस पार्टी की दे हजे के कोइना CAB से all along adum oppose tawna lakuni na manipur gi praja ayamna hoji ki hariba congress party se sum pami hena koi khali adu vote madu vote su koi mayak sengna tum u phangan polling station asida amadia tai district singi lairiba polling station singda security ga kan ba checks in tharang lokhat pana pamdaba thodok sing thokpagi paw leitri serial number ngasi pangthokiba ani suba tangkaki lok sabha mikhalda fayeng awang laikai model polling station ama oiriba polling station 16/30 da EVM ngahak bera leibadagi pung anirom bot thadabada apan boikhi maduda fayeng apunba nupiluki maikai dagi irang thoktanaba haiduna akanba cheksin tharang lokhatki tungda bot thadabagi matam numidang wairam pung manga fawba sangdokhi maduda miyoi chada humfu manga 10 minute manga gi changda maikai adongge miyamna bot thadanakhi FM polling si jo ani dak soi giba ayuk pung nipan da amuk soire aduga nungthin talakta amuk soire ani dak soibene na khoi gi matam ji ngasai gi bot thada begi matam ji nang hogda ba haitare nang hogdra bani na akhoi gi mayam sina irang tholok ba yai haiba gi akhoi maira pai bi mai ben jina thoga khoi smain tarang ngakcha bani Jiribam District ki Kanglaipak Students Association KSA Jiribam District Council Office ta KSA Jiribam District Council amadi Jiribam Women's Association of Kanglaipak JIMWAK ne sinduna ahum lak suba jiri triti lising amaga chanipan kontra humdoi ningsing numit thauram pangthokre thauram adu da chief guest ki oiba warol piraduna JIMWAK gi president TH Jini Devina ngasi gi thauram asi yamna maru oiba thauram amani aduga handa KSA Jiribam na paikhalak liba thabak thoram kaya asi ubada tasengna yamna nungai aduga aikhoi ima maira paibi singna su asigumba miyam amadi inkhalak liba angang singi damakta paikhatpa khongthang da su pungning changna saruk yahaningi haikhe akak naba pawma fangbadagi thasigi tara tarukta Assam Rifles na More Ward number 9 gi Champhai village da thiba humbagi thabak chathabada nupa amadagi sana kg tara gram humfutaruk lom fare faraba miyo yadugi mamingna thangzahau tauthang chahi kuntra taruk apokpa jangsai tauthang kawe More Ward number 9 dagi ni sana adu malem gi kaithel da chaurakna lupa crore humga lakh humfutara mari rom oigani faraba miyo amadi sana adu costume department da sinakre Assam ki Karbi Along, Karimganj, Silchar, Nagaon namadi Mangaldoy yauna Assam ki constituency Maudra Mangada ngasi ani suba tangkaki Lok Sabha mikhal gi bot thadanakre mikhal asigi damak voter sina Nagao amadi Hozai constituency da ayu angan bedagi bot thadanaba queue da lephi numit yung bafawda Nagaon da chada 30% Karbi Along da chada 31% Karimganj dana chada 39.2% Silchar da chada 36% Mangaldoy dana chada 40 gi changda bot thadanare constituency manga asigi apunba voter masing chada 36.40 oiri tang amam maidi karo pautu beda bani adu mana gonoton to gi mamnun se akoi phut hapasina ngai mamaduna maidi lamdam sida leiba khoi sino butar rice na matika ba phutta tungda lakada ba thau thong kya da takopat thaudang pai ngamba dumba miuda but hapiu haina miang em pham dai hak ngai di nikingari the people who will develop our society and will work for our society that party will be good for our community or our country paugi marthan ate me break ama muklok seri
Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit, 9th position Akoijam Badal Singh, 9th position Konika Nomaitem, 10th position Asem Koronganba, 10th position Laistam Imoba Maitei, 15th position Haubam Arvind Singh Amadi, 17th position da Sagolsem Biki Singh ne. Arts stream da Anisaba position Takraba Takil Sangbam Sunaya Devi, 3rd position Yangkong Gunchenba, 4th position Texan Zen Singh, 5th position Moirangtem Loya Ngamba, 7th position SS Obed Kharam, 8th position Takilamam Ores Maitei. Separated boys and girls hostel. Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda makhataba paupizari. Tha asigi kunithoi digi kunipan fauba Bangkok ta pangthokadoriba International Badminton Championship ta saruk yaruna ba Manipur Badminton Association ge punna sanaroi mapan ngasi imphal thadokre. Manipur Badminton Association ge team coach Haikrizam Punsibana luchingkiba team aduda yauriba sanaroi sing adu under 11 amadi under 19 ge category da saruk yagadoribani. Ngasi sanaroi sing asibu lamthakiba aduda saruk yakiba MBA ge executive member Hais Juginna International Badminton Championship saruk yagadoriba sanaroi sing asi state amadi national gi thakta rank challaba sanaroi ngaktani. Sanaroi sing asina masana asida lamdam asigi mingchet purakani haibagya chetpa thazaba lai haina pawmi sing da phungdokhi. Association gi akoi ge wrestler player ngaktani Manipur gi oina state level da winner amdi runner oiraba aduga loina national level da ranking challaba angang sing moruina under 11 dagina under 19 bhaugi international badminton championship haribat kano tournament si yaw chatpani haugodoribuna tang kuni thoi dagina tang kuni pan phauba hariba akoi gi angang sing hai tare player sing sigi team coach oina Manipur Badminton Association gi process oriba punsibo haikrizamna team asigi leader oiri aduga loina akoi gi jones ki singa hariba badminton championship se da soidana mai paktana Manipur gi oiba mixed purakani haibagi thajabasi Manipur Badminton Association gi mai gedagi thammi. Thank you. Laman thang tagi kuntra taruk suba mapokumon thoram ngasi sagolban tera lokrakpom lekai da leiba Nina Shang Community Hall da pangthokre. Thoram adugi saruk amo oina thang tabu awangba thakta pukhatna ba hotnaramba lamdam asigi masak nairaba oza guru singda haikat leikat tambaga loinana thang ta thogal utuna ikai khumna ba utki. Thang ta asi ngasi di miyam na masak khangbiduna mahiroi kaya tongan ba state singda chatuna program kaya saruk yabangam le. Angang singi kalen amadi ningtham suti gi matamda camp tawduna oza singna takpi tambiri. Masi thang tabu lamdam asida haurakliba tungi mirolna khanghaunaba hotnabani haina laman thang ta gi principal Chungkham Sunil Kumar na phongdokhi. La hiji hingauriba koi oza ga di loinauba tasena thang ta di wapungna tawgidraba atop laina tawrabo oza sing adubusu khara khajik mo khodi yauriba sing amadi moina thengnauriba wari sing du phangnabi dongta ngasi aina asam khudol am tamjaduna oza sing nei gon pibiriba mai sing ado khara khajik kuning thoga piba mo khoi dasu moina igol pibire sing adu honna jabaga loinana mo khoi da khara aina angam kasaraga mo khoi nei gon pibire sing mai sing chi lebak miyam na sandok ngamna bagi haibi damakta asigumba foundation di esi sei kuting sindun laksabani. Pakistan ki Iran kaliba Balochistan province ki highway amada ngasi paramilitary personnel ki fizol set pha sakangdaba khulai paiba singna passenger taramari bus singdagi chingtharaga kaptuna hatkre miyoi tara manga dagi kullum oigadoba khulai paiba singi khutpu aduna Karachi amasung Gwadar ani gi marakta chenba bus manga taruk Balochistan ge manung chanba Ormara area gi Makran coastal highway da thattuna khamki aduga personal singi saktak che puthokhalaba matungda makhoibu kaptuna hatkibane. Balochistan ge Inspector General of Police Mohsin Hassan Batna phongdorakpada Buzi top area da thokiba thogdok aduda paramilitary personnel ge fizol setpa sakhangdaba khulai paiba miyoi tara manga dagi kun fawba chenai.
ngasi phone kiba pauche sigda kari kari maru iba pau yaw kibage habdo myam puna miyeng taminasi Kanglai Pak ki maira energy mikhal pangthokre mafom khar da miyam na hawraktuna EVM machine thugai bedagi report tawgadori Governor Dr Nazma Heptula TG Higher Secondary School da vote thadakre Aadhar amadi voter card yawdrabadi vote thadaba yaroi habdagi mafom khar da unkhatnakre AR na lupa crore ahunga lakh manga gi sanaga kona na miyo ema fare Kangla Pau ngasi Inner Manipur Parliamentary Constituency gi mirep tramathoi na marai bag lep kadaba vote thadanakre queue lepada nupi ema laikhidrei EVM machine yadaba Agent Pamandaba, Poxy Toba Tingbadagi, Irang Tokre, Jirivam Fire Service Substation Awatpana Pik Thale, Dhiren, Outer Manipuri Polling Station, Taramapanda Repol Tokre, Pandam, Taratret Suba Inner Manipur Lok Sabha Kendra Bothadana Kre, Polling Station Kar the Irang Machamsa Tokpanatana Chada, Maudra Rongi Chang the Bothadana Ki. Narendra Modi Amukhana Laibaga Sigi Prime Minister Oina Halakhanba, Yamna Maru Oi, Chief Minister. Androgi Polling Station Kar Repol Taugadavani, Dr. Nara. Jiribam District all of us Fire Service Jiribam Gidi Fire Substation Oina ngasi shu lairi Aroi bada maroi ba mu kahna Inner Manipur Parliamentary Constituency ge Mikhalda Pamdaba Thodok Singi Marakta Chada Humfutara Manga Hena Bot Thadanakre Kiamgai amadi urup khunaugi polling station anida EVM thugai kre CRPF na nomai ka padana tana lathi charge tau kre vote kai kre mioi tara hena sokle Manipur gi puwari da ahan bo oina Governor Nazma Heptula Imphal da vote thada kre amadi Minister Shyam Kumar amasung mahaki loina bina andro kendra subnam sasan ki thabak chatharam le haina CPI gi mirep Dr Narana yaning da bafong dogladuna polling station taruk repol tongna na batak sinkre ngasige oina di matang asida Manipuri Paulo sinjare pauming tabiri ma mampuna magpo sa priyana mukana khurumjari